Mayam punang pu yai fa bayu khuyalan pau newspaper dagi maroi pau kram yam tamina si tapna pathok charke tha tara surak laba manipur gi lan kham driba modi na assam da lupa crore tara mathoi hen bagi project sing sanga kre urep tam kre singjang paraga thabak tawminar pasu phibam sidadi icha inaw ni hainingak tre khaidem mani lan pambagi nate tangdu leitaba puraknaba lan tawdaba yade RK Megan February 8 Churchanpurda essential itemsing pusinba thinglagani MCC. Kuki ilamen basingna lamtai kunauda nongmai kapsilakre more the bomb pokai hankre. Naha ani mauda brown sugar ga konana fare. Hakimudin fakibagi mayokta tidim lambi thinglagani lauthokre. India laingang na kanglup ani marakta sanaraga hana sunaba thokan bani Nando Luang All Manipur Maitai Pangan Clubs Organization gi kunga mathoi suba mapok kumon thorom pangthokre. Chief Minister halakre. Corruption gi thabak thong punamak I pau pibirau. Ipuroi basu laikidre isa ani su lairik makha tamhanba ngamdre sufam nompham su leitre karamna hingani mina hakcheng naba paudam Churchanpur gi macha village gi kunja ama. Manipur State Power Distribution Company Limited third floor new directorate building near 2nd MR Gate Imphal Diamond Road Imphal 795001 na akogi notice am kak tholai madudi karino paminasi MSPDCL na consumer singda pung kunmari mai pina bkhona pada revenue chang naina phangba darkar oi amasung aina yadaba mongda mai seasonary sing thingba mathau tai haina MSPDCL gi maikaidagi managing director ai Santi Kumar Singana Fongdorkre. Aku pemerol Taminasi. Tara suraklaba Manipur lan kham driba Modina Assam da lupa crore lising tara mathoi henbagi project sing sanga kre urep tam kre. Haukiba me ahungi kuki lamhenba singna maitai do onsinduna chathargliba akanba lan kham dabadagi yum kaya mai chak panatana miyoi kaya gi punsi mangkhiba loinana Manipur miyoi kaya ama relief camp singda changjafam lawduna leklabasu Prime Minister Narendra Modi na tamthiraba lan asibu levan naba honadrabasu pangthokadoriba Lok Sabha mikhal ga mangoinana Manipur ga yumthang nariba Assam da laktuna lupa crore lising taramathoi henbagi tongan tongan project sing sanga khibaga loinana project kharagi urep uyung tamkhrei Guwahati gi Khana Parada pangthokiba Assam gi puwari oihogadarba thorom amada Prime Minister Narendra Modi na ngasi urep tamkhiba singi manungda lupa crore chamriga maudraga nipan habadi crore 498 changadaba Kamakya Temple corridor lupa crore 358 changna Guwahati da sengwat new airport terminal ga samnagadaba len taruki lambi lupa crore 831 changna Nehru Stadium bu FIFA gi thakta sengwat kadaba amasung Guwahati manaki Chandrapurda lupa crore 300 changna nauna sengwat kadaba sport complex yauri tharamgi manung channa Prime Minister Narendra Modi na Sam Mala Roads ki ani suba edition su hodoki lambi asigi ani suba phase asigi manungda lupa crore lising ahumga chamri nifu marigi senfam thadaduna anauba lambi nifu ga humdoi semgat pagaloina anauba concrete ki thong kuntra ga nipan sagadauri Narendra Modi na Assam da chalaga Manipur chatribasi injustice ki thong ni Jairam Ramesh Modi na Assam da chalaga lan nangliba Manipur da chatriba karigino Pawan Khera Mayam gi comment pibiramuko Modi na Assam da laga crore yamaba crore lising Taramathoi 11,000 crore gi project sing sanga kre adu Manipur gi maram da dimanga siwa da kem ta pandri ko masi koi Bharat ki India gi haitare ko India gi micham citizen amoina nam nungai ti haitare ko February gi mapan da gi Churchanpur da essential item sing pusin ba thinglagani MCC masi ko pamaron khangminasi kuki singna moreda mathau pangthokliba state force singda nongmagi changdaba yadaba polam sing dukan singna makoida yolla loidabani haibagi khongjang changsilakliba asi
ꯊꯥ ꯑꯁꯤꯒꯤ ꯅꯤꯄꯥꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯦꯒꯦꯟꯁꯇ ꯇꯧꯕ ꯈꯣꯡꯖꯪ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯃꯣꯔꯦꯗ ꯂꯩꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯗꯨꯀꯥꯟꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯂꯩꯕ ꯈꯣꯠꯄ ꯑꯝꯇ ꯄꯤꯗꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯜꯂꯦ ꯍꯥꯏꯌꯦ ꯃꯣꯔꯦꯗ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯅꯤꯄꯥꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯐꯦꯕꯋꯥꯔꯤꯒꯤ 8ꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯁꯤꯜꯂꯤꯕ ꯏꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝꯁꯤꯡ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯇꯨꯇꯣꯔꯕꯨꯡ ꯑꯃꯁꯨꯡ ꯋꯥꯏꯈꯨꯔꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯌꯨꯝꯅꯥꯝ ꯇꯣꯝꯕꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯆꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯥꯟꯗꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯥꯎꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯄꯤꯔꯤꯕ ꯑꯊꯤꯡꯕ ꯑꯁꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯑꯣꯡꯁꯤꯡꯁꯤ ꯇꯨꯃꯤꯟꯅ ꯂꯤꯂꯥ ꯌꯦꯡꯕꯒꯨꯝ ꯂꯩꯁꯤꯟꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫ ꯐꯦꯕꯋꯥꯔꯤꯒꯤ 8ꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝꯁꯤꯡ ꯄꯨꯁꯤꯟꯕ ꯊꯤꯡꯂꯒꯅꯤ꯫ ꯃꯁꯤ ꯊꯤꯡꯗꯣꯏꯕꯒꯤ ꯃꯔꯝꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯄꯣꯠ ꯂꯩꯕꯗ ꯄꯤꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯈꯣꯡꯖꯪ ꯃꯌꯥꯝ ꯆꯪꯁꯤꯟꯕꯁꯦ ꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤꯀꯣ꯫ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯇꯥꯃꯤꯟꯅꯁꯤ꯫ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯂꯕꯁꯨ ꯐꯤꯕꯝꯁꯤꯗꯗꯤ ꯏꯆꯥ ꯏꯅꯥꯎꯗꯤ ꯍꯥꯏꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄꯗꯨ ꯐꯤꯕꯝꯁꯤꯗꯗꯤ ꯏꯆꯥ ꯏꯅꯥꯎꯅꯤ ꯍꯥꯏꯅꯤꯡꯉꯛꯇ꯭ꯔꯦ ꯈꯥꯏꯗꯦꯝ ꯃꯅꯤ꯫ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯏꯆꯥ ꯏꯅꯥꯎꯅꯤ ꯍꯥꯏꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯁꯨ ꯂꯧꯊꯣꯛꯄ, ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯌꯥꯎꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤꯕꯁꯤꯡꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯥꯏꯔꯒꯗ꯭ꯔꯥ ꯈꯜꯂꯛꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯒꯤ ꯑꯦꯛꯇꯤꯡ ꯆꯤꯌꯔꯄꯥꯔꯁꯟ ꯑꯣꯏꯔꯛꯈꯤꯕ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯂꯩꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UMOꯒꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯔꯦ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯣꯔꯦ ꯀꯥꯡꯄꯣꯛꯄꯤ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯩꯉꯥꯛꯁꯤ ꯂꯩꯇ꯭ꯔꯕꯣꯏ ꯇꯪꯈꯥꯏ ꯑꯃ ꯁꯤꯔꯒ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝ ꯋꯥꯔꯦ꯫ ꯑꯃꯔꯣꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯇꯕꯒꯨꯝ ꯂꯩ꯫ ꯃꯔꯝꯗꯤ ꯂꯩꯉꯥꯛꯀꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯑꯃꯤꯠ ꯁꯍꯥꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯑꯃꯤꯠ ꯁꯍꯥꯅ ꯑꯩꯈꯣꯏꯒꯤ ꯀꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯀꯕꯆ ꯀꯨꯟꯗꯜ ꯑꯗꯨ ꯑꯔꯖꯨꯟꯅ ꯍꯥꯠꯍꯟꯅꯕ ꯂꯧꯊꯣꯛꯄꯒꯨꯝꯕꯅꯤ꯫ ꯀ꯭ꯔꯤꯁꯅ ꯑꯃꯤꯠ ꯁꯍꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯀꯕꯆ ꯀꯨꯟꯗꯜ ꯂꯧꯊꯣꯛꯄꯒꯨꯝ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯄꯋꯥꯔ ꯀꯔꯅ ꯕꯤꯔꯦꯟꯗꯒꯤ ꯂꯧꯊꯣꯛꯂꯦ꯫ ꯋꯦꯁ ꯕꯦꯡꯒꯜꯗꯒꯤ ꯀꯨꯜꯗꯤꯞꯇ ꯁꯤꯟꯅꯔꯦ꯫ ꯀꯨꯜꯗꯤꯞꯅ ꯀꯕꯆ ꯀꯨꯟꯗꯜ ꯑꯗꯨ ꯍꯥꯞꯆꯤꯟꯅꯕ ꯎꯞꯄ ꯃꯇꯝꯗ ꯍꯩꯇꯕꯗꯒꯤ ꯀꯣꯝꯂꯤ ꯇꯧꯕꯗꯒꯤ ꯀꯕꯆ ꯀꯨꯟꯗꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ, ꯄꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯌꯨꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯄꯥꯎꯁꯦ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏ ꯄꯥꯖꯔꯛꯀꯦ꯫ ꯑꯩꯈꯣꯏ ꯄꯥꯎꯁꯦ ꯀ꯭ꯔꯤꯁꯅ ꯀꯩꯀꯩ ꯀꯔꯅ ꯌꯥꯝ ꯌꯥꯎꯁꯜꯂꯛꯑꯦ, ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯥꯔꯛꯀꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯜꯂꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯅ ꯀꯧꯔꯛꯄꯗꯒꯤ ꯊꯥ ꯑꯁꯤꯒꯤ 2ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯔꯛꯄꯗ ꯏꯟꯗꯤꯒꯣꯒꯤ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯈ꯭ꯔꯕꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯗꯦꯜꯂꯤꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯔꯥꯡ ꯃꯍꯥꯛꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯗ ꯗꯦꯜꯂꯤꯗ ꯂꯩꯕ ꯌꯨꯝꯗ ꯎꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯔꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯐꯣꯡꯗꯣꯔꯛꯈꯤ꯫
ꯃꯍꯥꯛꯅ ꯍꯜꯂꯛꯈꯤꯕꯗ ꯏꯔꯣꯏꯅꯅ ꯁ꯭ꯄꯤꯀꯔ ꯇꯤ ꯑꯩꯆ ꯆꯩꯇ꯭ꯌꯕꯔꯇ ꯑꯃꯁꯨꯡ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ ꯑꯩꯆ ꯕꯁꯟꯇꯀꯨꯃꯥꯔꯁꯨ ꯉꯁꯤ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈꯤ꯫